अहानबमक्तदा मणिपुरी वारी तामिनसी YouTube चैनल असिदा वारी ताबीरिबसिंगबु हेमचंद्र सोयबमना तारामना ओक्सबगलोइनना नोलुकना खुरुमजरी हौजिक मयांगी मफमदा ताहानजगदौरी वारी असिगी ममिंग लिथोकफम लेरुद्रबा पुंसी अमगी वारी असिबु इबिरक्पी देवजानी निंगथौजम मियोय बोयना पोक्लुबना मफम मतमना पुरकपा अहोंगबा कयाना वखल मपुंग मरी फारकपगुम राजलक्ष्मी की थमोइदसु नुंगसीबगी ममी तंबा होरकी। राजलक्ष्मी अपिकपा खुंगंग अमदा इचम चमना हिंजबी नुपी मचा अमा ओइना होरकी। महाक लेकाई अदुमक्तदा लैबा शेटा कौबा मिसक अमगा नुंगसीनबा होरकी। शेटाना राजलक्ष्मी बो असुकी मतिक नुंगसीजबना राजलक्ष्मी की ममिंग फावबा मपुंग फाना कौजखिदे नुंगसीना लक्ष्मी हाइना कौबिकी। शेटाना लक्ष्मी बु नुंगसीबिबा हिरम खुदिमक्ता लमजिंग लमताकपिदुना तौबीबा मतौदुदा लक्ष्मीना सु शेटाबु यामना नुंगसीजखी। मतमना हौखिबना शेटासु फैक्टरी अमदा मैनेजर ओइनबगिदमक इम्फालदा लैबा ताखी। लक्ष्मीसु मागी लाइरिक तमनबगिदमक इम्फालदा बरादा लैखी। मखोय अनि थबकना यादबदगी उनाबा फंगद्रबसु तोइना फोनदा पाउ फौनदुना वारीदी अदुमक सानै। मखोय अनिगी युमगी अहनसिंगनसु मखोयनिगी मरी लोइना खंगबदा नतना लक्ष्मीना ग्रेजुएट फाउबदंग तंबा लोरगा अहनसिंग हाइनरगा लुहोंगनबा यानदुना लैनखी। असुमना चही कया हौख्रे लक्ष्मी कॉलेज दा ग्रेजुएट फाउबदी तंबगी मतमसु लोइसिंदुना युमदा लैरे। माना निंजबा नुंगसी पंथुंगसु फंगलनी खंदुना नुंगाइरबा वाखल कया सागतसगी। अदुबु मतमगी इसेलना पूरिबा वाखलगी पंथुंगफमबु कनाना खंगबा ngamlugani। खंजबना अमा लाइबक्ता तंबीरंबना अमा हाइबदु लक्ष्मीदसु थोकलखी। सत्य थबक तौखिबदगी मखुत्ता पैसा थोकले मीरक तिनबा मफमदा लैरे। मरम कया असिना अवा नुंगाई कया थेंगनामिनदुना हौमिन कामिनरकपी लक्ष्मीदगी अहेनबा पामबदगी लक्ष्मी की नुंगसीबबु नाथैदुना लाइजा कौबी नुपी अमा लोना कोइदुना नुंगसीनबा हौरकी। सत्यगी साजत्ता अहोंगबा कया लक्ष्मीना उबा फंगलबसु पुनमक लक्ष्मीनदी सत्यगी थबकदुना याददुना फरक ताबगी ओइरमगनी। अहन सिंसु लोइना यानदुना सही तरेत हेना खंगनरकलबनी। अदुगा महाक मसासु अंगांग मसा नत्रे वाखल मपुंग फारबनी अतोपा नुपी कोइबा लंगबगी थबक तौरक्लोइ हाइना मतम पुंबदा चमना खंदोक्तुना सत्य बुंगाइजखी। मतम खरगी मतुंग सत्य युमदा नोंगमा लाखी। अदुबु मयुमदा अहिंग अमखक लेरमलगा मखोइकी फैक्टरी दुगी थबक यामना चिल्ली हाइदुना नोंगानबगा अदुमक इम्फालदा चटखी। चटलमदाइदा शेट्याना लक्ष्मीदा फोन तरुक्तुना हाइरखी। आई चटलुखिगे ग्यान ताना फजना लैको नाहकुसु इनाकता थमनबा ngarang nangdang babai ma aikoi yumgi mising loina wakhanare aikoi ni lobongbagi ahan sing haiba changjaba toroklag yamna kuithabasu yaroi babai ma ahan osilak sewa tawbinaba mamau pamle haiduna aikoi imungdasu wa yamna khane asi haiduna wafam kaya lakshmi da wari tawduna lakshmi bu harau handuna shetya imphanda amuk hanki shetya gi wahai singdu tabda लक्ष्मी मबुकनिंगदा हराउजदुना मोमो नोक्तुना शेट्यागी माइकै येंगदुना लैहौखी। नौमा शेट्याना फोन तौरक्लगा लक्ष्मीदा कैदौरिगी हाइन हंगलखी। लक्ष्मीना अंगांग ट्यूशन तौबा लोइरकपगी ngahak पोथारमबनी हाइन खुंखी। मदुदा शेट्याना अदुदी फजना सेक्शनना लैरो ऐसु ngasiदी थबक खरा चिल्ले थबक मफमदगी खरा थेंगनासु हनगने। असुमना लक्ष्मीदा हाइखी। सत्याना थबक चिल्ले हाइबदु अतै थबकी ओरमखिदे। नुमित्तो सत्याना लोना कोइबा लाइजग उनाबा चटपगी ओरमखी। सत्यागा लाइजग उनारिङैदा लक्ष्मीना फोन तौरक्तनबा हाइदुना लक्ष्मीदा थबक चिल्ले हाइजिनबो ओरमखी। लाइजना सत्यागा उनारिङैदा सत्यागी फोनदु लाइजना पाइरगा येंगलुबदा लक्ष्मीगा मेसेज थानबा
ꯀꯣꯜ ꯇꯧꯕꯒꯤ ꯔꯦꯀꯣꯔꯗ ꯂꯣꯏꯅꯃꯛ ꯎꯕ ꯐꯪꯈꯤ꯫ ꯃꯇꯝꯗꯨꯗ ꯂꯥꯏꯖꯅ ꯁꯦꯇ꯭ꯌꯒꯤ ꯐꯣꯟꯗꯒꯤ ꯂꯛꯁꯃꯤꯗ ꯈꯨꯗꯛꯇ ꯐꯣꯟ ꯇꯧꯈꯤ꯫ ꯂꯛꯁꯃꯤꯅ ꯐꯣꯟ ꯄꯥꯏꯈꯠꯄꯗ ꯍꯜꯂꯣ ꯍꯥꯏꯕ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯗꯨ ꯈꯛ ꯅꯠꯇꯅ ꯑꯇꯩ ꯍꯥꯏꯔꯛꯄ ꯅꯪꯗꯅ ꯐꯣꯟꯗꯨ ꯁꯩꯇꯒ ꯂꯥꯏꯖꯒ ꯃꯨꯟꯅꯗꯨꯅ ꯀꯛꯊꯠꯈꯤ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯁꯩꯇꯅ ꯊꯕꯛ ꯇꯧꯔꯤꯕ ꯃꯐꯝꯗꯨꯗ ꯊꯕꯛ ꯇꯧꯔꯤꯕꯤ ꯅꯨꯄꯤꯁꯤꯡ ꯍꯥꯟꯅꯁꯨ ꯑꯗꯨꯝ ꯂꯛꯁꯃꯤꯒ ꯋꯥꯔꯤ ꯁꯥꯈꯤꯕꯁꯨ ꯌꯥꯎꯈꯤꯕꯅ ꯊꯕꯛ ꯇꯧꯕꯤ ꯅꯨꯄꯤꯁꯤꯡꯗꯨꯅ ꯁꯣꯏꯕꯗꯒꯤ ꯇꯧꯔꯛꯄ ꯐꯣꯟ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯣꯛꯇꯨꯅ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯁꯩꯇꯒꯤ ꯐꯣꯟꯗꯒꯤ ꯂꯥꯏꯖꯅ ꯀꯣꯜ ꯇꯧꯁꯤꯜꯂꯛꯄꯗ ꯂꯛꯁꯃꯤꯅ ꯄꯥꯏꯈꯠꯄꯗ ꯂꯥꯏꯖꯅ ꯂꯛꯁꯃꯤꯗ ꯐꯣꯟ ꯄꯥꯏꯔꯛꯂꯤꯕꯁꯦ ꯀꯅꯥꯅꯣ ꯍꯪꯂꯛꯈꯤ꯫ ꯃꯇꯝꯗꯨꯗ ꯂꯛꯁꯃꯤꯅ ꯑꯩ ꯂꯛꯁꯃꯤꯅꯤ ꯁꯩꯇꯒ ꯈꯪꯅꯕꯅꯤ ꯍꯥꯏꯔꯨꯕꯗ ꯂꯥꯏꯖꯅ ꯑꯩꯗꯤ ꯁꯩꯇꯒꯤ ꯅꯨꯄꯤꯅꯤ ꯑꯩꯈꯣꯏꯅꯤ ꯍꯧꯖꯤꯛ ꯆꯦꯜꯂꯕꯅꯤ ꯍꯥꯏꯔꯝꯂꯒ ꯐꯣꯟ ꯊꯝꯈꯤ꯫ ꯂꯛꯁꯃꯤꯁꯨ ꯍꯥꯏꯔꯛꯂꯤꯕ ꯃꯑꯣꯡꯗꯨꯗ ꯄꯥꯈꯠꯇꯨꯅ ꯁꯩꯇꯗ ꯐꯣन ꯇꯧꯁꯤꯜꯂꯨꯕꯗ ꯁꯩꯇꯅ ꯐꯣꯟ ꯄꯥꯏꯈꯠꯂꯒ ꯃꯤꯑꯣꯏꯕꯅ ꯇꯥꯕꯗ ꯋꯥꯔꯕ ꯑꯀꯟꯕ ꯋꯥꯍꯩ ꯀꯌꯥꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯍꯟꯊꯅ ꯂꯛꯁꯃꯤꯕꯨ ꯀꯔꯦꯝꯅꯗꯨꯅ ꯆꯩꯔꯛꯈꯤ꯫ ꯑꯁꯨꯛ ꯅꯨꯡꯁꯤꯅ ꯂꯣꯏꯅꯔꯝꯕ ꯂꯛꯁꯃꯤꯅꯁꯨ ꯌꯥꯝꯅ ꯊꯥꯖꯅ ꯂꯨꯅꯁꯨ ꯈꯟꯖꯔꯤꯕ ꯁꯩꯇꯅ ꯑꯀꯟꯕ ꯋꯥꯍꯩ ꯀꯌꯥꯅ ꯂꯛꯁꯃꯤꯕꯨ ꯊꯤꯅ ꯉꯥꯡꯂꯛꯈꯤꯕ ꯂꯛꯁꯃꯤꯒꯤ ꯀꯣꯛꯊꯛꯇ ꯑꯀꯟꯕ ꯕ꯭ꯔꯖꯅ ꯇꯥꯔꯛꯄꯒꯨꯝ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯀꯥꯏꯅꯕꯒꯤ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯕ ꯃꯩꯆꯥꯛꯅ ꯂꯛꯁꯃꯤꯒꯤ ꯊꯃꯣꯏ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯗꯨꯅ ꯍꯥꯏꯐꯝ ꯈꯪꯗꯅ ꯋꯥꯅ ꯀꯞꯇꯨꯅ ꯈꯥꯡꯂꯤꯕ ꯃꯔꯛꯁꯤꯗ ꯁꯩꯇꯒꯤ ꯌꯨꯝꯒꯤ ꯃꯤ ꯈꯨꯗꯤꯡꯃꯛꯅꯁꯨ ꯂꯛꯁꯃꯤꯅ ꯁꯩꯇꯗ ꯐꯣꯟ ꯇꯣꯏꯅ ꯇꯧꯁꯤꯜꯂꯨꯕꯗꯒꯤ ꯄꯨꯝꯅꯃꯛꯁꯤ ꯊꯣꯛꯂꯤꯕꯅꯤ ꯍꯥꯏꯕ ꯕꯗꯅꯥꯝ ꯀꯌꯥꯁꯨ ꯂꯛꯁꯃꯤꯗ ꯄꯤꯁꯤꯟꯗꯨꯅ ꯂꯛꯁꯃꯤꯒꯤ ꯊꯃꯣꯏꯗ ꯍꯦꯟꯅ ꯄꯦꯟꯗꯕꯒꯤ ꯃꯩꯆꯥꯛ ꯀꯌꯥꯁꯨ ꯍꯥꯞꯆꯤꯟꯈꯤ꯫ ꯂꯛꯁꯃꯤ ꯑꯍꯤꯡ ꯈꯨꯗꯤꯡ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯀꯪꯗꯅ ꯆꯍꯤ ꯀꯌꯥ ꯂꯦꯟꯈꯤ꯫ ꯁꯇ꯭ꯌꯗꯤ ꯑꯅꯧꯕ ꯌꯨꯝꯕꯥꯜ ꯄꯨꯟꯁꯤꯗ ꯂꯥꯏꯖꯒ ꯈꯣꯡꯗꯥꯃꯤꯟꯅꯗꯨꯅ ꯅꯨꯡꯉꯥꯏꯕ ꯑꯁꯥꯗ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯂꯛꯁꯃꯤꯒꯤ ꯃꯥꯒꯤ ꯅꯨꯡꯁꯤꯒꯤ ꯄꯟꯊꯨꯡꯗꯤ ꯄꯤꯔꯥꯡꯅ ꯑꯣꯏꯔꯤ꯫ ꯃꯍꯥꯛꯀꯤ ꯑꯋꯥꯕꯅ ꯁꯩꯇꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯃꯇꯝ ꯀꯌꯥ ꯋꯥꯅ ꯂꯦꯟꯈꯤ꯫ ꯂꯛꯁꯃꯤ ꯆꯍꯤ ꯀꯌꯥ ꯀꯥꯏꯅ ꯃꯩꯁꯥ ꯃꯔꯛꯇ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯐꯪꯖꯗ꯭ꯔꯕ ꯃꯍꯥꯛꯀꯤ ꯊꯃꯣꯏꯕꯨꯁꯨ ꯀꯔꯝꯕ ꯃꯇꯝꯗ ꯀꯅꯥꯅ ꯅꯣꯛꯍꯟꯕꯤꯒꯅꯤ? ꯃꯥꯒꯤ ꯋꯥꯔꯤꯁꯤꯡ ꯀꯅꯥꯗ ꯂꯤꯊꯣꯛꯇꯨꯅ ꯑꯋꯥ ꯄꯣꯊꯥꯐꯝ ꯑꯣꯏꯒꯅꯤ? ꯍꯥꯏꯕ ꯋꯥꯍꯪꯁꯤꯡ ꯃꯊꯟꯇ ꯇꯠꯇꯅ ꯍꯪꯖꯗꯨꯅ ꯂꯥꯛꯈꯤ꯫ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯏꯁꯣꯔꯒꯤ ꯅꯣꯡꯗꯝ ꯀꯅꯥꯅꯁꯨ ꯈꯪꯕ ꯉꯝꯗꯦ꯫ ꯆꯍꯤ ꯀꯌꯥ ꯍꯧꯈꯤꯕꯅ ꯂꯛꯁꯃꯤꯒꯤ ꯑꯋꯥꯕꯁꯨ ꯏꯁꯣꯔꯅ ꯎꯕꯤꯗꯨꯅ ꯃꯥꯒꯤ ꯂꯤꯊꯣꯛꯐꯝ ꯂꯩꯔꯨꯗ꯭ꯔꯕ ꯑꯋꯥꯕ ꯋꯥꯔꯤꯁꯤꯡꯕꯨ ꯇꯥꯕꯤꯅꯕ ꯅꯥꯎꯕꯕꯨ ꯏꯁꯣꯔꯅ ꯊꯦꯡꯅꯍꯟꯕꯤꯈꯤ꯫ ꯅꯥꯎꯕ ꯂꯛꯁꯃꯤꯒꯁꯨ ꯍꯥꯟꯅ ꯇꯤꯟꯅꯔꯛꯄ ꯃꯔꯨꯞ ꯑꯣꯏꯕꯅ ꯂꯛꯁꯃꯤꯒꯤ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯇꯥꯔꯕ ꯃꯇꯨꯡꯗ ꯂꯛꯁꯃꯤꯒꯤꯗꯃꯛ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯦꯞꯄꯤꯈꯤ꯫ ꯉꯁꯤꯗꯤ ꯅꯥꯎꯕꯒꯤ ꯆꯝꯂꯕ ꯃꯇꯧ ꯂꯛꯁꯃꯤꯕꯨ ꯅꯨꯡꯁꯤꯖꯕ ꯃꯥꯒꯤꯗꯃꯛ ꯑꯋꯥ ꯑꯅꯥ ꯊꯤꯔꯨꯗꯕ ꯅꯥꯎꯕꯅ ꯍꯣꯠꯅꯖꯕ ꯃꯇꯧꯗꯨꯅ ꯂꯛꯁꯃꯤꯒꯤ ꯊꯃꯣꯏꯕꯨꯁꯨ ꯁꯨꯝꯕꯤꯗꯨꯅ ꯅꯥꯎꯕꯕꯨ ꯅꯨꯡꯁꯤꯕ ꯍꯧꯔꯛꯈꯤ꯫ ꯂꯛꯁꯃꯤꯅ ꯋꯥꯖꯔꯝꯕ ꯅꯤꯡꯕ ꯀꯥꯏꯔꯝꯕ ꯈꯨꯗꯤꯡꯃꯛ ꯄꯣꯊꯥꯐꯝ ꯑꯣꯏꯗꯨꯅ ꯂꯤꯊꯣꯛꯐꯝ ꯂꯩꯇꯅ ꯈꯥꯡꯂꯛꯄ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯀꯌꯥꯕꯨꯁꯨ ꯅꯥꯎꯕꯗ ꯂꯤꯖꯗꯨꯅ ꯂꯛꯁꯃꯤꯒꯤ ꯄꯨꯟꯁꯤꯗ ꯃꯥꯡꯈꯤꯕ ꯊꯥꯖꯕꯁꯤꯡꯕꯨ ꯅꯥꯎꯕꯅ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯤꯟꯍꯟꯕꯤꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯕꯒꯤ ꯑꯆꯦꯠꯄ ꯃꯔꯤꯅ ꯄꯨꯟꯗꯨꯅ ꯑꯋꯥꯕ ꯌꯥꯎꯗ꯭ꯔꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯍꯦꯝꯆꯟꯗ꯭ꯔ ꯁꯣꯏꯕꯝꯅ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫